Kuki zo miyam na talaba separate administration gi mayon nga se Guwahati da pham ga dawri ba mifam na lep ga dawri Kuki zo MLA khara di Guwahati da pangthok ga dawri ba mifam da saruk yada ba yana leire KJC gi banner makhada nga se separate administration gi demand tawraduna release satkani haina ITLF na phongdorakre India lengak suspension of operation sugi khuyek pinariba Kuki National Organization KNO amadi United People's Front UPM na Kuki zo miyam na taliba separate administration ki demand asigi matangda nga si Guwahati da Kuki zo CSO amadi MLA sing na saruk yaduna mifam ama pangthok kadawri Manipur thugaiduna legislature yawba Union Territory ki demand ase nga si pham gadoriba mifam asina lawba warep na anawba mayon ama lakh laba yana leire haina pawgi source amana haire Awang bathaki pawgi source asina hai Manipur da thamliba president rule asilok thoktuna India langa ki maikei dege anawba lusingba ama khanduna Manipur da popular government ama semna na pambai ama sizinaduna honare anawba langa asida Kuki zo MLS sing saruk yana na central lusingba singi maikei dege akanba pressure piringai sera asida ngasi Kuki zo miyamna talba political demand asigi matangda chapchapa warep ama launa na Kuki zo MLS sing sungsoi soidana saruk yana na Kuki su group singna serol thoktuna khangan khiba laikre Manipur da anawba lenga ama semna na center gi maikei dege angamba thakta honaduna sangselak da khongthang sing aduga mari linana Kuki zo miyamna taliba separate administration gi demand asigi tang taba ama khangdana Manipur lenga sembada Kuki zo MLS sing saruk yaba yaroi haina phurup asigi leiriba tongan ba CSO singna akanba wafam phongdokkiba laikre aduba CSO singna thamliba wafam asigi matangda phurup asigi leiriba MLS sing gi maikei dege ngasi phawba wafam amata phongdokpa laiktre Kuki su group na maroiba thaudang lauduna ngasi phamgadoriba mifam asida Kuki zo miyamna taliba separate administration gi demand ase kari karamba anoba mayon da lakpa ke habadu khangba ngamlagani nakal amaromda India langa ki maikei degi Manipur da thamliba president rule asibu lawthoktuna anoba langa ama semna na honaraklaba asida Kuki zo MLS singi marakta langa sembada yawningbagi apamba lei hari niyam gi matungina Manipur assembly gi mikhalasi mathang sahi 2027 gi February natraga March tha phawbu gi manungta pangthokadabane maramaduna election gi matam sahi amarom ta ngai selakpa se da hojak leiriba Kuki zo MLS sing amu hana mikhal da mai pak na bagi wakhalonda anoba lenga ama semgani hadiba sida saruk yaduna masa gi oiba assembly constituency adu da development ka mari lena bathabak sing pangthokning bagi apamba lai hari adu ba haukiba sahi 2023 gi May 3 dagi thorakiba conflict asida Kuki zo miyamna taliba separate administration gi demand asibu na thaiduna Kuki zo MLS sing la lakadoriba popular government asida saruk yaba habisi araiba khongthang amadi oiroi dawri maramdi Manipur da anoba lenga ama semlaklabasu Kuki zo miyamna saruk yaba ngamloi karigumba kanguk asigi leiriba elected representative singna saruk yarabadi madu makhoi masagi oiba interest oigani madu da tholokpa apapataki phal elected member masana pujagadabani haina Kuki zo council na thadropa serol amana khangalaki basu laikre pawgi source asina makhata na hai ngasi Guwahati da pangthokadoriba mifam asida Kuki zo MLA punamak saruk yana na Kuki su group ki maikei degi khangalaklabasu MLA sing mapung phana saruk yaba ngamdana leiri MLA mari mangaron BJP gi central leader sing na torokpadagi hojik New Delhi da station tawduna BJP leader sing ka unana buge wari sanaduna leiri hairi adubu amapu orabasu amabu oirabasu ngasi pangthokadoriba mifam asida Kuki zo miyamna taliba separate administration gi demand asi kari karamba mayon da lakpa ke habadu khangbata natana Manipur da anoba lenga ama semna na center gi maikei degi lokhalak ke khongthang asida su yamna maru oiba ama oigadawri press da athengbada phangba ITLF na thadrokpa serol amada Manipur lenga sembada Kuki zo miyam saruk yaba ngamloi haina kanglop asigi miyamna lawkhiba warep adubu makhata na sagoladuna Kuki zo miyamna taliba legislature yawba Union Territory gi demand ase atuba matamda pigadabani haina takseladuna miyamgi oiba rally ama Sursanpur gi Salmat ground amadi Koite ground dagi hauduna peace ground phawba chatkani hairiba rally asida kanglop asigi leiriba makok thongba lusingba kya na wangangani hayeng pangthokadoriba rally ase miyamna mapung phana saruk yana na bagi dabak ayuki pung 13 dagi nungthil pung 2 phawba dukan sing thonglon gadabani amadi rally aduda saruk yariba miyosingda thaknana bai sing pi gadabani haina ITLM na thadorpa serol asina phongdorakle Nakal amaronda tang taramari da asobo khongjang sangsinaba UKN na public rally senba dawri rally da yawdrabadi 5 lakh fine thigadabani haina UKN na notice thokhre
ngase ayuk commissioner ga wari sanaraba matungda oil pump sing khudaktagi thong hanglaba yai haidi Moirang kumbiro talaiba oil pump amada sakhangdaba singna bom pokai hanbagi thaudok thohan khraba matungda state asigi tampaki area da lairiba oil pump sing thong lon bagi khongjang numit humni sukhibaga loinana makha tana ngarang chief secretary amasung ate official single round anirakta wari sana khre ngase pung mapan makhai tabada commissioner honga wari sana matungda khudaktagi oil pump sing thong hanglaba yai haidi press da phangma paw gi matungina ngarang Manipur Petroleum Dealers Fraternity gi mihut kangbu amaga Manipur gi chief secretary Dr. P.K. Goel ga all secretary ta leiba mahaki office chamber da nungthil pung ama tabada unakhi wari sana badu da fraternity ꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯜꯂꯕ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯂꯛꯈꯤ ꯑꯗꯨꯕꯨ ꯃꯇꯝ ꯆꯪꯒꯗꯕ ꯄꯣꯏꯟꯠ ꯈꯔ ꯌꯥꯎꯕꯅ ꯈꯨꯗꯛꯇ ꯌꯥꯅꯕꯗꯤ ꯄꯨꯔꯛꯄ ꯉꯝꯈꯤꯗꯦ ꯍꯥꯏꯔꯛꯏ ꯃꯈꯥ ꯇꯥꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6:30 ꯇꯥꯕꯗ ꯀꯦꯞ NPTꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯔꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯂꯧ ꯇꯧꯒꯗꯕ ꯊꯕꯛ ꯈꯔ ꯌꯥꯎꯕꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯕꯗꯒꯤ ꯉꯁꯤ ꯃꯈꯥ ꯇꯥꯅ ꯀꯃꯤꯁꯅꯔ ꯍꯣꯡꯒ ꯑꯌꯨꯛ ꯄꯨꯡ 8:30 ꯇꯥꯕꯗ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯌꯥꯅꯕ ꯄꯨꯔꯛꯇꯨꯅ ꯈꯨꯗꯛꯇꯒꯤ ꯑꯣꯏꯜ ꯄꯝꯞꯁꯤꯡ ꯊꯣꯡ ꯍꯥꯡꯂꯕ ꯌꯥꯏ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯃꯅꯤꯄꯨꯔ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯗꯤꯂꯔꯁ ꯐ꯭ꯔꯦꯇꯔꯅꯤꯇꯤꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯇ ꯑꯣꯏꯜ ꯄꯝꯞ ꯑꯃꯗꯤ ꯗꯤꯂꯔꯁꯤꯡ ꯂꯣꯏꯅꯅ ꯁ꯭ꯇꯥꯐꯁꯤꯡꯗ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯗꯅꯕ ꯊꯥꯖꯕ ꯄꯤꯒꯗꯕꯅꯤ ꯑꯃꯗꯤ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯄꯦꯇ꯭ꯔꯣꯜ ꯄꯝꯞꯁꯤꯡꯗ ꯕꯣꯝ ꯄꯣꯈꯥꯏꯕ ꯀꯤꯗꯅꯦꯞ ꯇꯧꯕ ꯑꯃꯁꯨꯡ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯃꯥꯡꯍꯟ ꯇꯥꯍꯟꯕ ꯊꯣꯛꯂꯕꯗꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯗꯤꯂꯔꯁꯤꯡ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯥꯐꯁꯤꯡꯗ ꯑꯁꯣꯛ ꯑꯄꯟ ꯑꯃꯗꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯕꯗꯤ ꯃꯗꯨꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯕ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯒꯗꯕꯅꯤ ꯑꯦꯂꯤꯗꯥꯁ ꯐꯨꯋꯦꯜ ꯁ꯭ꯇꯦꯁꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇ ꯑꯃ ꯑꯇꯥ ꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯀꯝꯄꯦꯟꯁꯦꯁꯟ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯒꯚꯔꯟꯃꯦꯟꯠꯇ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯄꯝꯞ ꯊꯣꯡ ꯂꯣꯟꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯆꯥꯎꯕꯒꯤ ꯍꯛꯆꯥꯡ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯎꯪꯈꯠꯅꯈ꯭ꯔꯦ ꯍꯥꯏꯔꯛꯏ ꯃꯃꯥꯡ ꯊꯥꯒꯤ 19 ꯋꯥꯡꯒꯣꯏ PSꯀꯤ ꯃꯅꯨꯡ ꯆꯟꯕ ꯊꯤꯌꯥꯝ ꯂꯩꯁꯥꯡꯈꯣꯡꯗ ꯍꯥꯠꯇꯣꯛꯂꯒ ꯊꯝꯕꯤꯔꯝꯕꯗꯒꯤ ꯁꯤꯅ ꯐꯪꯈꯤꯕ ꯆꯅꯝꯕꯝ ꯅꯤꯡꯉꯣꯜ ꯈꯥꯏꯗꯦꯝ ꯑꯣꯡꯕꯤ ꯆꯥꯎꯕ ꯆꯍꯤ 19ꯀꯤ ꯍꯛꯆꯥꯡ ꯉꯔꯥꯡ ꯔꯤꯝꯁꯀꯤ ꯃꯤꯔꯦꯜꯁꯪꯗ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯄꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯅ ꯂꯧꯒꯅꯤ ꯍꯥꯏꯔꯛꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯏꯃꯨꯡꯅꯁꯨ ꯃꯈꯣꯏꯅ ꯂꯧꯐꯝ ꯊꯣꯛꯏ ꯍꯥꯏꯔꯛꯄꯗꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯈ꯭ꯔꯦ ꯉꯔꯥꯡ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯈꯤꯕ ꯑꯗꯨ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯃ ꯌꯥꯎꯔꯒ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯄꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯥꯛꯇꯔ ꯑꯃꯁꯨ ꯌꯥꯎꯍꯟꯕꯗ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯑꯌꯥꯕ ꯄꯤꯕꯗꯒꯤ ꯌꯥꯎꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯇꯧꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯅꯥꯛꯄꯥꯛ ꯇꯥꯅꯔꯛꯄꯗꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯋꯥꯡꯒꯣꯏ PSꯀꯤ ꯇꯤꯝꯅ SP ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯣꯐꯤꯁꯇ ꯄꯨꯗꯨꯅ ꯋꯥꯔꯤ ꯁꯥꯅꯍꯟꯈꯤ ꯍꯥꯏꯔꯤ IDP ꯈꯔ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯈ꯭ꯔꯕ ꯕꯤꯁꯅꯨꯄꯨꯔꯒꯤ DCꯒꯤ ꯑꯣꯐꯤꯁꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯁꯤꯡ ꯈꯪꯂꯝꯗ꯭ꯔꯦ ꯍꯥꯏꯔꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝꯞ 93ꯗ ꯑꯉꯥꯡ ꯀꯌꯥ ꯂꯩꯕꯒꯦ ꯍꯥꯏꯕ ꯈꯪꯂꯝꯗ꯭ꯔꯕꯁꯨ ꯀꯦꯝꯞꯁꯤꯡ ꯑꯁꯤꯗ ꯖꯅꯋꯥꯔꯤ 12, 2026 ꯐꯥꯎꯕꯗ IDP 12,339 ꯆꯪꯖꯐꯝ ꯂꯧꯍꯜꯂꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯍꯜꯂꯛꯂꯤꯕ IDPꯁꯤꯡꯕꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯜꯂꯨ ꯍꯥꯏꯗꯨꯅ IDPꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯀꯣꯀꯣꯃꯤ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯔꯛꯄꯗꯒꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯃꯁꯥꯃꯛ ꯑꯉꯧꯕ ꯐꯤꯔꯥꯜ ꯄꯥꯏꯗꯨꯅ ꯂꯩꯃꯔꯥꯝ ꯑꯃꯁꯨꯡ ꯋꯥꯔꯣꯏꯁꯤꯡꯒꯤ ꯏꯃꯨꯡ 64ꯒꯤ IDP 158 ꯍꯣꯡꯖꯤꯜꯍꯟꯈꯤꯕ ꯌꯥꯎꯅ ꯃꯁꯤꯒꯤ ꯃꯃꯥꯡꯗꯁꯨ IDP ꯈꯔ ꯍꯟꯖꯤꯜꯍꯟꯕꯇ ꯅꯠꯇꯅ ꯂꯩꯃꯔꯥꯝ ꯑꯃꯁꯨꯡ ꯋꯥꯔꯣꯏꯁꯤꯡꯒꯤ ꯃꯇꯨꯡꯗꯁꯨ IDP ꯈꯔ ꯐꯥꯎꯕ ꯍꯣꯡꯖꯤꯜꯍꯟꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯈ꯭ꯋꯥꯏꯗꯒꯤ IDP ꯃꯁꯤꯡ ꯌꯥꯝꯅ ꯍꯣꯡꯖꯤꯜꯍꯟꯕ ꯉꯝꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯑꯣꯏꯔꯤꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯒꯤ ꯑꯣꯐꯤꯁꯇꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯑꯉꯥꯡ ꯃꯁꯤꯡ ꯀꯌꯥ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯂꯝꯗ꯭ꯔꯦ ꯍꯥꯏꯔꯤ ꯃꯦ 3, 2023ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯂꯥꯟꯐꯝꯁꯤꯡ ꯑꯣꯏꯔꯤꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝꯁꯤꯡ ꯀꯣꯟꯁꯤꯜꯂꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗꯒꯤ IDPꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯆꯞ ꯆꯥꯕ ꯔꯤꯄꯣꯔꯠꯁꯤꯡ ꯂꯧꯅꯅꯕ ꯍꯣꯠꯅꯔꯨꯕꯗ IDP ꯑꯉꯥꯡꯁꯤꯡꯒꯤ ꯆꯞ ꯆꯥꯕ ꯃꯁꯤꯡꯗꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯛꯂꯦ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇ꯭ꯔꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯈꯝ ꯊꯦꯡꯕ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯔꯕ IDPꯁꯤꯡꯕꯨ ꯆꯪꯖꯐꯝ ꯄꯤꯔꯛꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯗ ꯑꯦꯗ꯭ꯔꯦꯁ ꯇꯧꯗꯨꯅ December 29, 2025ꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯂꯥꯏꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯃꯁꯤꯡ kaya ꯂꯩꯕꯒꯦ ꯀꯦꯝꯞꯁꯤꯡ ꯑꯁꯤꯗ ꯂꯩꯕ IDPꯁꯤꯡꯒꯤ ꯃꯁꯤꯡꯅ ꯀꯌꯥꯅꯣ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤꯅ ꯀꯌꯥꯅꯣ ꯍꯥꯏꯕ
yauna angang singi masingna kaya oigada ge loinana district asigi relief camp singda laikhidraba IDP singi masingna kiyano amaso kadi karamba maram singdagi laikhidabano haibanu singba hanghan biraknaba aiba serol ama pisinke khangan biraknaba aiba serol ama pisinke adubu serol asi pisinke ba matong ngarang numit 13 ni surakpa January 12 da serol aduna haijakiba report sing lawba sanubada DC ki staff PA ni haiba amana ngasi phawda district asida puna relief camp nifuga mari lairi haibagi lamai ani pan serol ama pirake serol sig matong district asigi manungda number sub division da relief camp mari da apunba IDP lisingamaga sobna marfukani thoi lairi aduga Bisnupur sub division di manungda relief camp manga da apunba IDP lisingamaga sani marfu taret lairi haibaga loidana Moirang sub division di manungda relief camp kunthra manga da IDP lising tara sobna tara mapan lairi hana phungdorake serol asi phanglaba matungda district asigi apunba relief camp nifuga mari gi manungda IDP angang gi masingna kiyano hanglubadadi angang singi satchaba masing hairakide adumonmak saurakta lisinganinga satret mautraka nipalom leramba yai hairaki hari aduga angang singa du mahiroi sing oibana school chaliba angang singi damak district asigi ZEO office tagi khangani haibaga loinana lainga ke atop scheme singa mari leinana district asigi social welfare loisangdagi su khangbangangani hairaki hari mafam mangagi area da pung Nipugani pansumna chathagadaba combing operation haukhre Kaksing district police na tongan ba central force nga khusamna duna district asigi kairak hianglam wabagai sekmaijing amadi phagak saugi area da pung nipuni pansumna chathagadaba achauba combined combing operation ama ngarangdagi haukhre operation asida Kaksing district police Assam Rifles ki kutraum doi amasung niputaruk suba battalion gi pastor sing Indian army gi special para commando sing na sarugyare ngarang hauban mita hianglam kairak amadi wabagai gi akoi bada laiba pat singda drone phawa sizinaduna thi humbagi thabak sathaki operation asina singnaba mafam kya da su sangduna thi humbagi thabak sathaba haukhre ngarang numidang yauna ngasi phawda leptana sathaki gane haide adumoina mak ngarang numidang phawda di operation asigi manung channa mifami pun amaso khusu khulai sing phagatpagi paw laikhide haide ulau relief camp ki ka ani mai chakre haide Nambol PS na kualiba ulaw dalayba Sajol local prefabricated house ki ka ani khanghawda na hawrak pa may nasakpudagi ka sida sangjapam lawriba IDP singi pamung yauna pirol sing amasung atay polam khara may nasakre haidi thawdo asi ngarang nungthil pung ahomlom tarakpada thokibani thawdo asi mataw karamna thorakibano haiba chapchana khangba ngamdrabasu electric short circuit tagi oigani haina thajanari mai chakiba ka ani asida torbung tagi lanjalakpa moirang them kiran apokpa M Hemanta Naurem Southton apokpa N Nilagi imungi miyosing laibani haidi thawdo asigi paw tabaga naknana lairiba number fire service ki personnel sing laktuna mai adum muthatki haidi CNDF na junta lanmi kunga taruk phakre election inspector hatkre hari Myanmar junta lanmi kunga taruk sin state ki Phalum township ta numit ke ani khut thoknarba matung da resistance force na war prisoner oina phakre hari Phalum township ta haukiba tha anirom asida junta lanmi amasung resistance force gi marakta chauna khut thoknaduna lakibani mamang sahi gi November gi angan basaruk tagi hauduna junta lanmi gi kalam anina Phalum township Taingen Phalum amasung Baibula Phalum road singdagi sangsinna bahona duna lakibani Myanmar junta lamina Phalum township sangsinna bahona rakibada resistance force singa sauna khutthona ke haukiba tha anik mamangda sin National Defense Force CNDF na Myanmar junta lammi taramari masana yana sangjakraba matungda CNDF amasung junta lammi gi marka sauna khutthona khibada atopa junta lammi taramari amasu CNDF na hingna phake Thasigi mapanda Phalum township ki khongri village manakta Myanmar junta lanni amasung sin resistance ki apunba forcing gi marakta sauna khut thona duna lakle khongri da junta lanmina fighter jet sing sizina duna CNDF ki mathakta nongthakta gi landa mari rak satharaki haina so CNDF ki wangang loi salai timina phongdorakhe amoromda Myanmar lengakna ngahan pangthokiba anirak suba tangka ki mikhala dubu yengsenna bagi damak junta lengakna khankiba election inspector Mark Werizen ki Kama township ta ambush tawduna hatkre ambush tawkiba du da election inspector sikiba galonana kaya amana sokibane haidi Assam da Congress worker sing funagre haidi Assam Pradesh Congress Committee MPCC ki president Gaurav Gogoi ki khongjat ki mangoinana
ngarang Morigaon da Congress Party ki mifam pangthokpada ongkhanaraktuna workers ki marakta khut thanarakpadagi Morigaon ki District Congress Administrative General Secretary Ijaz Hussain Sathina sokhre hari agency ki pauna phongdorakpada Congress Party ki mifam adu Morigaon School ki playground sin kibani mifam asida tongan mafam kyadagi lusingba Congress Party da nongna yawnaba thorang su tawkhi adabu Congress worker kharana Lahorigat constituency dagi Dr. Faridul Hussain Kauba Congress ki ticket tanariba misak amagi banner amasung poster sing mifam pangthokphamda thechilakpadagi ongkhanabagi thawdo adu thokibani hari Dr. Faridul Hussain ki poster sing thechilakpadu da hojik MLA oiriba Congress ki Dr. Asif Nazan akanmongda yaningdaba phongdoktuna mahaki party workers sing da lokthoknaba yathang pibada Administrative General Secretary Ijaz Hussain poster sing adu lokthokpa yaroi haidra thingbadagi workers sing ki marakta khutthongna rakhibani thawdo asiga mari lenana police na FIR ama resta tawkhre hari Pakistan da police ki gari manakta bomb pukhaibada mioi manga sikre atai khara sokhre hari Pakistan ki awang nosub thangba saruk Khyber Pakhtunkhwa KP province da ningthokaba numita police ki gari ama da bomb ama pokhai handuna attack tawbada policemen manga sikre amasung atai mayam sokhre hana police officer singna phongdokre thawdo adu province adu ki state tax district ki Gomal area da thoki khulai matik sana yawba police gari amagi manakta improvised explosive device ama pokhai ki haina mafamdu da police officer singna hairi police gari adu mangta ki senior police officer ama yauna policeman singsi ki amasung manakta satpa atai ahum sokhi bom pokhai kharaba matung police da mafam adu koisilaga thamki amasung culprit sing phana ba koibda leiba mafam sing da thi humbagi thabuk sathaki attack adu ki matang da hujak phawda group amatana claim tawraktre attack adu ki matang da KP ki governor Faisal Karim Kundina haiki terrorist laiba asigi pungning sonta hanba ngamloi laiba asida terrorism ki mayokta makhata na lan thengna khigani haike maibam dagina hangkhun phawbagi lambi mapu pandre haina thamlakre wabagai esigi manuksan laiba maibam dagi hangkhun phawbagi torban da challiba lambi sing asi mapu pandba ka pangkhak oire sayolamagi manung da semnaba thabak paikhatrabadi logi mateng lauraga governor da wakalagani haina United Maitai Pangal Youth Organization ki president Riyazuddin Bogi mayuna phongdokre wafam asi ngarang khela khongme lekai Mera Thongkhong da Pawmi Singa Unabada Phongdokibani Mahana Makhata da Phongdokibada Al Eden English School Mapada Saba Mayang Imphal gi Haibong Makhonga Samnaba Thong Sabagi Paisa Ayam Saruk Lokthokrabasu Thong di Loisendana Leire Loinana Erang dagi Hangkhun Phawbagi Manungda Leiba Imphal Turel dagi Ecopat Phawbagi kilometer nipan sangba lambi asi Nung Phawba Tharamdana PMGSY gi Makhada lupa lakh kun ga manga gi mathakta lokthoklam lei hiramas ga mari leinana engineering singdagi UMPYO gi thongmi singna thijinbadagi khangbangam lei maramaduna mari leinaba department haidaba lambi asida laktuna yengsinbiyo loinana sel lokthokraba thabak sudana leiriba contractor sing da sayol amagi manung da thabak hawnaba khanghan gadabani sayol amagi manung da thabak hawdrabadi logi mateng lauraga governor amasung chief secretary da wakalagani haina phongdokhe